Ngasigi tungan-tungan ba pausi sindagi lokot pa pau khura update tawjari ahanbada maroi ba pau Kuki Lalolu KNA gi President PS Haukip mafam lokthokre Kuki CSO amasung Kuki Arm Group sing close door da mifam pangthokre Jaumi singna Imphal da lapogum atopa purup singsu Kuki daba mafam da chatba yahalu haina AIYF na phongdoragli Lengaka yanaba purakpadagi oil tanker driver singi khongjang handokre Digital payment miyamda safety gi damak NPCI na section wafum thamlagli Michel oiraba accused fanaba police ta direction pikre Hiroshima da atom bomb pokhai phamda angakpa polam thengnakre Manipur dagi miyoi ahum Assam da lupa crore kungani thoigi drug konana Assam police na fare Lengak asigi aroiba oigadoriba nongju miphamda NRC gi warep logadabani haina sanroina phungdokre Assam gi ichauda laikidaba migi masing marfunithoi yokre Iran da khwaidagi kanba mongda bom thadanaba Donald Trump na khanghankre Manadaba wakalon pumnamak thadoktuna naga sing amato oina punsinba matam oire haina naga hohona phungdokre Nongma khatada Churachandpur da miyoi 53 dengue positive oikre Manipur da dengue gi laichat wangkhalagli sahi asigi anaba masing chama kunganithoi yokre Arjun Award Lanthokpada Saikhom Mirabai Sanu yaunaba Union State Minister da taksinkre Parliament pass tawkraba ND paper leak amendment bill India gi president na ayaba pikre Editor kalam gi machang oiba pawdana hu taret mo kharaba singda sagutkigidra Adomna hojik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik mapung oiba pausing amuk sandongna pijari Kuki Su militant group ama oiriba Kuki National Army KNA Government of Jalengam marakta chauna yanadaba leire look asigi matam sangna president gi pham puduna lakhiba PS Haukip pham asidagi lokthokle haina KNA gi commander in chief Braves Kuki amasung defense secretary TS Tauthang anina thadokiba joint statement amana phongdokre matam sangna KNA gi president oiduna lakhiba PS Haukip international ku tawduna pham asidagi lokthokiba asiga mari lenana kem Salemdagi lakhiba directive amagi matung inna ngarang July 13 gi ayupung 13 makai taba matamda emergency high level meeting ama pangthoki loinana mifam aduna PS Haukip asi lup asigi president amasung supreme commander oina makhatana sakhangdanaba haina warep loduna laukthokibani directive adugi matung inna organization asida hojik leiriba governance ki president system asi khudaktagi muthatle loinala lup asina Nongna Kuki National Army Military Council KNA MC haina form tawbaga loinana Nongna semleba loop asina party asigi administrative amasung operation control pumba pasilagani hairi adumakpu hojik phawbagi oina PS Haukip natraga Kuki Lalolup singi umbrella body ama oiriba KNO gi maikeidagi hiram asigi matangda official oiba wafam amata phongdorokpadi leitiri atopa amana Kangluki irang mayoknariba state asida Kuki singna maitai singa akanba mukna ringai chairak asida makatana naga singa amuk chauna muknabadagi makhoigi punsi mahing yauna hiram kayada awaba mayoknariba asiga mari leinana irai numita kangpokpi taunda Kuki CSO sing amasung Kuki Arm Group singi mihut sing yauna close door da meeting pangthokre meeting aduna maru oina Kuki amasung naga community anigi marakta leiriba ungkhatnaba asi nemtha hannaba amasung hanagumna nungsi chanana leminanabagi pandamdani hairi paugi source amagi matung inna close door meeting adu Kuki Arm Group sing haibadi KNF PKRA KNA KLA KRA KRAU KNA NG apunba body ama oiriba Unified Command gi banner makhada pangthokibani mifam aduda Sailasa Kotu amasung KYSH yauna tongan ba Kuki Civil Society Organization singi mihut singsu yaukhi hairi
Jongmi singna Imphal lakpagum atopa phurup singnasu kuki na taba mafam singda chatpa yahallu haina All India Youth Federation AIYF na phungdoragli AIYF na thadorokpa chirol aman hai Manipur lengakna lamdam asigi ingtapa hanjan hannabagi damak amadi tongan ba kuki gi kangbu singna Imphal laktuna lengaki makok thongba singa wari sanaba laikre anaba asokpa puraktuna Rims Hospital da wathok oinaba phawba laikre haukiba July 13 da Jongmi luching singna Imphal laklamba adu nungaiba phungdokhiba paw asi afaba khongthang amani haina lobba yai adumakpu hena masak thokpa khongthang ama ohenabagi damak Imphal dagisu shanti gi pawjel puba khongchat chatnaba amasung ichil inaw oiba phurup singbu pugmen pawmenanabagi tanja lengak pairiba singna pigadabani hairakli All India Youth Federation Manipur State Council gi mihut kangbu ama Churachandpur da chatnabagi thorang tawre masida akai atoi thoktanaba lengaki maikeidagi ngaksel gi thorang akaknaba matamgi manungda lokot pinaba hairakdei matam sangna phurup asibu namthanaba thausil thorang kaya leibak pairiba singna chatharakpa namthaki lalong sing mai paklaktre haibasi Jongmi singna Imphal phongdoklamba warol sing aduna mayek sengna takle asigumba tanja asida kudongchaba manghandana miyam marakta nungsi chanana hingminabagi pawjel pihouba amasung khongthang lakhot houna lahounaba MSCA YF na miyam amasung lengak pairiba party asibu sagot piriba miyamda chirol asina appeal torakli Babuparada leba Chief Minister gi Secretary ta ngarang nungthil pung mari tabada Chief Minister Yumnam Khemchana chair loduna National Highway 37 da convoy thadok thajin tawbagi matangda mifam ama pangthokre mifam aduda yanaba purakpadagi all tanker driver singi khongjang handokre mifam aduda lengaki maikeidagi Special Secretary Home A Subhas Singh amasung Consumer Affairs Food and Public Distribution Department gi Director Y Nelson Sarukyaki Core Committee of Manipur Petroleum Products Transporters Fraternity Retail Outlet Dealers LPG Distributor and Driver Association ge maikeidagi mihut tare na sarukyaki nakal animak na kumna khana nainaraba tungda NH37 da pochai hondok honjin tawbagi gari ngaknaba convoy thabagi matangda hojik leiriba Standard Operating Procedure SOP yengsinnaba core committee semba haina yanaki Manipur lengaki Commissioner Home na chairman oigadaba committee aduda Police Department CRPF Consumer Affairs Food and Public Distribution Department amasung core committee of Manipur Petroleum Products Transporters Fraternity Retail Outlet Dealers LPG Distributor amadi Drivers Association ki mihut sing yaugani committee asina NH37 da convoy thabagi matangda hojik leiriba SOP yengsinbaga loinana tha amagi manungda nauna semlaba SOP ama State Gazette da fonglagani district khudingmaki SP sing CRPF da SOP ngakna chatnaba Home Department PSQ na khangan khibaga loinana convoy thadok thajin tawbagi matangda yengsinnaba Nodal Officer ama khalagani Nodal Officer na district khudingmaki Sub Nodal Officer amamam khangani Nodal Officer na tha khudingi natragana mathok tarakbagi matung inna National Highway 37 da convoy thabagi thabak thoramsing yengsingani NH37 gi lambi paringda lona yadaba mongda senkhai thumkhai chathaba thingnaba district SP singna special drive chathagani hairi Leibak Miyamda Digital Payment Chathabada Fraud Scheme gi Chaitheng Mayoknadanaba National Payment Corporation of India NPCI gi Makidagi Consumer Awareness Paikhatpa Hokre Leibak Asida Leiriba Miyam gi Senpham Amadi Personal Information Sing Lokthoknabagi Damakta Sasinaba Text Message Scam Kaya Chathaba Thengnare Leibak Asida Leiriba Miyamna Nongmagi Digital Payment Tawbagi Masing Hengalakpaga Iroinana Asigumba Sasinaba Text Message Scam Asigi Langdagi Thudanaba NPCI gi maikeidagi lebak miyamda section wa thamlakli NPCI gi matung inna frauds tawriba singna sasinaba link aranba customer care number malicious application amasung sensitive information OTP UPI pin amadi password digital payment user singda sasinaba SMS thajinduna miyambu mislead tawnaba tongan ba pambai kaya sijinnaba leire miyamna hairiba message customer care number na singba tongan ba kanglon sing adu mayek sengna khangnaba honaba tangai fadre miyamna mathok taba apps sing authorized apps store dagi download tawnaba bank account dagi leiriba transaction adu matam gi oina check tawnaba amasung tongan ba apps ki permission gi access pidringai mangjongnana review tawnaba khanghalakli amadi Special activities leirabadi message sing adu manghandana thamnaba documenting
interaction adu screenshot loduna National Cybercrime Helpline number 1930 natraga Department of Telecommunication Sanchar Sathi portal da complaint tawnabasu NPC aina miyamda appeal tawrakli Makha tarakpa pawda ing kumja lising ani kunganithoi ki December 13 Thobal district ki Sekon amada sahi nauribi nupi macha amabu ikai kumnaba manghan khibagi thodoka mari leinana Women Police Station Imphal West na register tawkhiba FIR number 54/12/2022 WPSI WUS 6 of Pokso Act case asigi trial fast track special court number 1 Manipur da chathaduna court asina ek asigi makada mara leire haina lokthokraba misil oina leiriba ahong sangbam naubi sing masagi chahi nifu apokpa A Khelendro Singh leifamna Khongjom Kheba Singh Thobal district ki hairiba miyoi asi sentence hearing chathanabagi damak court asina accused asibu phaduna court puthoknabagi damak Khongjom police station ki officer in charge da direction pikre case asiga mari leinana fast track special court number 1 Manipur da mamang thada July 18 da chathaki hearing da court asigi judge RK Memcha Devina accused Naubi Singhabu phana bagi thokiba order asi OC Khongjom police station na state asigi police station khudingmakta circulate taunaba direction pi khibaga loinana case asi accused asi phaduna court puthoklaba tungda makhatana sentence hearing chathagadabani haina judgment takhi Japan da mang tangninga gi machak oiraba atomic bomb thadaduna khudakta miyoi lising humbudra hena sian khiba maphamda scientist singna mamangda amukta thengna kidriba polam ama thengnakre atomic bomb pokhai khiba sahi marifuma thoigi matungda Hiroshima Bay region gi turen mapandagi lengoi maraktagi polam madu thengnakibani nuclear pokhai bada meteorite impact amasung atai ka hena energy puthokpa thong chingna natural laboratory gi matogumna mamangda khangnaramdaba polam kaya puthokpa ngammi scientist singna handakta nongna thengnariba polam adugi maming Hiroshimite haina khangnarami apikpa amasung matum taba polam adu Hiroshima da atomic bomb pokhai khiba matamda second kharagi manungda Celsius degree 400 yongna sabagi chang hengalakpana maram oiraga polam adu mathanda semlakpa oiramgani haina tijin humjinbada yauriba scientist singna phongdokle nongna thengnakhiba polam adu reflected light microscope sijinnaraga scientist singna kopna thijilli Assam Police na Assam ki Kamrup District Headquarters ka nagnana leiba Amigao da Manipur dagi pukhiba lupa crore 12.5 rom ki drug phare Assam Police na phongdorakhiba akaknaba paw ama phangbadagi Amigao checkpoint da mikup nahom singna leiringai cherakta Tata Nexon AS11 AA 5800 lakpa uki Additional SP Kalyan Kumar Pathaki lamjing makhada chathakiba operation aduda Manipur dagi miyoi ahumna purakpa yaba tablet lising yankai amasung soap case mangada haptuna puramba heroin gram 8.5 phagatpa ngamkhibani mayai kaba polam singa konana pharaba miyoi sing adudi Thobal district dagi KS Tabis sahi kunmari Thobal dagi Tekcham Abinash sahi nifumathoi amasung Imphal West district dagi Nongmainthem Biswajit sahi 39 ni mokhoina purakhiba gari adu Yengsinbada yamlaba yaba tablet amasung heroin sing adu aronba compartment amada yauromba thengnakibani pharaba mayai kaba polam sing adu malemgi kaithelda lupa crore 12.5 romgi oigani hairi pharaba musing adugi mathakta logi oiba thabak lokhotpa hokre Assam Police na Manipur gi kakchingdagi purakibani haiba yamlaba drug sing phagatpa ngamkhiba adubu achobo mai pakpa amani su haina phongdorakhi Taranithoi suba Manipur Assembly gi tam asigi aroiba mifam oigadoriba nongju mifam asida Manipur da NRC update taunaba terrorism laksinaba law semnaba warep logadabani haina social worker Sanjoy Ahanthemna phongdorakli social worker Sanjoy Ahanthemna thadorokpa cherol asigi matung inna mahausadagi chatnaduna laklaba August tha haurakpada Manipur Assembly gi monsoon thamnamba adu hairiba mifam asina taranithoi suba Manipur Assembly asigi karigumba emergency and special mission leitragadi aroiba meeting su oigalli hairiba mifam asida state asigi tungda lakadoriba mirol singi damakta khallaga maru oiba lebaki issue singda achetpa singthaba yaba warep sing lokpham thui haina su thamlakli lebak sinba thungna
ꯆꯠꯊꯔꯛꯂꯤꯕ ꯁꯦꯟꯁꯁꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯆꯧꯕ ꯆꯔꯥꯡꯅꯕ ꯑꯃ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯆꯥꯎꯅ ꯂꯩꯔꯦ꯫ CSO ꯃꯌꯥꯝꯅ NRC ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯗꯤꯃꯥꯟꯁꯨ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯖꯨ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔꯗ NRC ꯑꯞꯗꯦꯠ ꯇꯧꯕꯤꯅꯕ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯇꯧꯗꯕ ꯍꯥꯏꯕ ꯍꯥꯎꯁꯀꯤ ꯋꯥꯔꯦꯞ ꯂꯧꯍꯧꯕ ꯇꯉꯥꯏ ꯐꯗꯦ꯫ ꯅꯠꯇ꯭ꯔꯒꯗꯤ NRC ꯑꯞꯗꯦꯠ ꯇꯧꯗꯅ ꯅꯝꯗꯨꯅ ꯁꯦꯟꯁꯁ ꯇꯧꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ, ꯏꯀꯣꯅꯣꯃꯤꯛꯁ, ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣꯡꯃꯤꯁꯤꯡ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯂꯣ ꯁꯦꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯇꯝ ꯍꯧꯔꯕ ꯃꯔꯝꯅ ꯐꯝꯒꯗꯧꯔꯤꯕ ꯅꯣꯡꯖꯨ ꯃꯤꯐꯝ ꯑꯁꯤꯗ ꯆꯥꯟꯅꯕ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯥꯝꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯃꯥꯌꯣꯛꯅꯔꯤꯕ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 42 ꯌꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯃꯤꯑꯣꯏ 1,40,32,ꯒꯤ ꯃꯊꯛꯇ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯗꯦꯜꯂꯤ ꯏꯟꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯏꯅꯧ ꯅꯧꯅ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯁꯥꯒꯔ ꯑꯃꯗꯤ ꯆꯔꯥꯏꯗꯤꯑꯣ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯄꯨꯟꯅ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 1,02,000ꯒꯤ ꯃꯌꯥꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯗꯤꯖꯥꯁꯇꯔ ꯔꯤꯄꯣꯔꯇꯤꯡ ꯑꯦꯟड ꯏꯟꯐꯣꯔꯃꯦꯁꯟ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯁꯇꯦꯝꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯏꯆꯥꯎ ꯑꯁꯤꯅ ꯑꯁꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯕꯁꯥꯒꯔ, ꯒꯣꯂꯥꯘꯥꯠ, ꯖꯣꯔꯍꯥꯠ, ꯅꯥꯒꯥꯎꯟ ꯑꯃꯗꯤ ꯆꯔꯥꯏꯗꯤꯑꯣꯒꯤ ꯄꯨꯟꯅ ꯈꯨꯡꯒꯪ 359ꯗ ꯏꯆꯥꯎꯒꯤ ꯁꯥꯐꯨ ꯐꯪꯂꯤ꯫ DRIMSꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯂꯧ ꯑꯃꯗꯤ ꯃꯔꯨ ꯃꯔꯥꯡ ꯊꯥꯕ ꯌꯥꯕ ꯂꯝ ꯍꯦꯛꯇꯔ 15,930 ꯏꯆꯥꯎꯒꯤ ꯁꯥꯐꯨ ꯐꯪꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯠꯇꯒꯤ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥ ꯑꯃꯠꯇꯗ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯦꯡꯅꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯥꯏꯀꯣꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯒꯧꯇꯝ ꯑꯗꯥꯅꯤꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯂꯤꯐ ꯐꯟꯗꯒꯤꯗꯃꯛ ꯂꯨꯄꯥ ꯀꯔꯣꯔ 11ꯒꯤ ꯁꯦꯟꯐꯝ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯗꯥꯅꯤꯒꯤ ꯁꯦꯟꯐꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯏꯆꯥꯎ ꯑꯁꯤꯗ ꯑꯋꯥꯕ ꯅꯪꯂꯕꯁꯤꯡꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕꯗ ꯍꯦꯟꯅ ꯄꯥꯡꯒꯜ ꯍꯥꯞꯂꯒꯅꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯒꯤ ꯍꯧꯅ ꯏꯔꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯊꯥꯗꯅꯕ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯋꯥꯜ ꯁ꯭ꯇ꯭ꯔꯤꯠ ꯖꯔꯅꯦꯜꯅ ꯐꯣꯡꯂꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯍꯔꯥꯟꯕꯨ ꯈꯨꯗꯛꯇ ꯁꯔꯦꯟꯗꯔ ꯇꯧꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ US ꯃꯤꯂꯤꯇꯔꯤꯗ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯦꯔꯤꯂꯦꯟꯗ ꯂꯩꯕ ꯀꯦꯝꯞ ꯗꯦꯕꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯔꯤꯇ꯭ꯔꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝ ꯑꯃꯗ ꯇ꯭ꯔꯝꯞꯅ ꯍꯥꯏ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯄ ꯍꯧꯔꯒꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯟꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯥꯖꯕ ꯊꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯡ ꯇꯥꯛꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯛꯇ ꯁꯔꯦꯟꯗꯔ ꯇꯧꯍꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ US ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯏꯔꯥꯟꯒꯤ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯃꯗꯤ ꯔꯤꯐꯥꯏꯅꯔꯤꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯅꯗꯨꯅ ꯅꯥꯒꯥꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯕ ꯇꯨꯡꯗ ꯇꯨꯡꯒꯤꯗꯃꯛ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯥꯒꯥ ꯍꯣꯍꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯄꯟꯗꯨꯅ ꯂꯩꯔꯛꯂꯕ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯜꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯁꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯇꯛꯁꯤꯟꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯈꯨꯃꯥꯏ ꯇꯥꯐꯥꯎꯗ ꯂꯩꯕ SM ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯥꯒꯥ ꯍꯣꯍꯣꯒꯤ 3ꯁꯨꯕ ꯐꯦꯗꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯃꯇꯨꯡ ꯏꯟꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯐꯦꯗꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨꯗ ꯅꯥꯒꯥꯂꯦꯟꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯤꯍꯨꯠ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯤꯅꯤꯠ ꯑꯃ ꯇꯨꯃꯤꯟꯅ ꯂꯦꯞꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯂꯣꯏꯔꯕ ꯇꯨꯡꯗ ꯅꯥꯒꯥ ꯍꯣꯍꯣꯒꯤ ꯁ꯭ꯄꯤꯀꯔ PU ꯅ꯭ꯌꯨꯃꯦꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯃꯆꯦꯠ ꯃꯀꯥꯏ ꯇꯥꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯅ ꯅꯥꯒꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄ ꯉꯝꯂꯒꯅꯤ꯫ ꯅꯥꯒꯥ ꯍꯣꯍꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯂꯥꯟꯐꯨꯡ ꯂꯣꯊꯥꯟꯁꯨ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯉꯥꯏꯐꯗꯅ ꯅꯥꯒꯥꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯃꯥꯡꯗ ꯌꯥꯅꯈ꯭ꯔꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯜꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫
Manipurda dengue gi laina laichet khangwang wangkalagle Churachandpur district ta haukiba pung kunmari gi manungda dengue gi case kunthra taruk thengnarakduna state asida chahi asigi oina dengue na naba apunba mi gi masing chamaga kunithoi yokre Manipur lenga ki Directorate of Health Services na phongba report ki matung inna Churachandpur district ta dengue na naba mi gi masing ahum khak thengnarakpadagi makha tana check tawbada anoba case kunthra taruk thengnarakibani district asigi oina dengue na naba mi gi masing punna kunthra mapan suduna Sahi asida dengue na naba migi masing yamba district Churachandpur na oire Imphal East district ki oina mioi kunipan positive oikre Imphal West ki oina mioi taranipal Tengnopal district ki taranithoi Bisnupur gi mapan Thobal gi manga Chandel gi mari Ukhrul gi ahum amasung Kangpokpi Kakching district ki oina mioi ani dengue na nakre hojik phawbada dengue na sokhandriba district singdi Kamjong Senapati Tamenglong Jiribam None amasung Ferrol district ni Ferrol gi oinadi Myanmar amasung Churachandpur ga lonabada leibanina anaba kharedi soidana leiramgani haina thajanari tawbadadi laichet asi paksanna changyeng tawnaba lengaki thorang leitabana thawai yawba mioi khara khaktana test tawbada ayamba thengnarakpani hari dengue gi maru oiba layong singdi laihau kanna hoba ka henba mongda kokchikpa mitki manung thangba sarukta China khol phawba masal amasung tang naba kok ngawba oba amasung unsada ngangsang ngangna macet langba asina singba singni phibam henjin kraba matungda uthorokpa layong singdi ka henba mongda puk naba nahi taba yari yakhongda I thokpa oba amasung khong hambada I yaurokpa toina oba maram oiraga dehydration torakpa chaning tana nungsa sor honba ngamlaktaba amasung ka hena hakchang chokthaba asina singba singni Union Minister of State Independent Charge for Ayush Health and Family Welfare Pratap Rao Yadavna Olympic amasung Commonwealth medalist ACE weightlifter Saikom Mirabai Chanuda chahi asigi oina Arjun Award pinaba recommend tawnaba hari Union Minister Pratap Rao Yadavna Union Minister for Youth Affairs and Sports Mansukh Mandi Bhayada iba Chithi amada Manipur sport person Mirabai Chanuda lebak asigi lemjaningai oiraba amadi ikai khumnaningai oiraba Arjun Award asi piduna Mirabai Chanugi top achievement sing amadi mahangna India gi weightlifting da piriba contribution sing asi yamna thagatningai oi loinana Olympic Games ki silver medalist su oiribi Commonwealth Games sa thangna ahumlak gold medal loba ngamlakhrabi Manipur gi weightlifter Saikom Mirabai Chanuna India gi weightlifting da mamal naidraba khudrol asi ikai khumnabada matik chai maram aduna lebak asigi damak chauna mingchat pubiraklaba ngamkraba sanaroi singda piba lemjaningai oiraba Arjun Award asi chahi asigi oina lanthokpada Mirabai Chanugi mamingsu yauhanbiyu haiba wafam phongdokhi Sahi asigi oina NTA na loba NET UG exam lisingani kuntaruki question leak oibagi achoba wathok asi amuk ana thoktanaba central government na lokalakpa thorangi manung channa parliament na pass tawkraba anti paper leak amendment bill lisingani kuntaruk India ke president Draupadi Murmu na ayaba pikhre irai numita issue tawkhiba gazette notification ama matung inna Ministry of Law and Justice ki maikaidagi phongdokhibada chayot asigi ahobada public examination amendment bill lisingani kuntaruk asi parliament house anina pass tawkhibani hariba amendment bill asi public examination singi integrity asi hena mapangal kanhannaba amasung mahiroi singi interest ngak senabagi damaktani the public examination Prevention of Unfair Means Amendment Bill lisingani kuntaruk asi haukiba lebak pokpa numita Rajya Sabha da discussion chathakiba adugi marakta India block ta yauriba opposition party gi tongan ba MP kayana house tagi mapan thokrabasu voice vote pass tawkibani loinana Lok Sabha na su bill asi numit adumakta da pass tawki parliament ke house anida bill asi pass tawkraba tungda Prime Minister Narendra Modi na Instagram da thadurakiba video message amada hairibana paper leak oibagi mayokta hena mapangal kanba law ama sembagi maru oiba thabaksing adu mapung phana loisille government ki maikaidagi paper leak yauna examination da aranba tawbasing asi thingnaba lenga ki maikaidagi akanma khongthang kaya ama leptana lokhatli loinana khwaidagi nauna technology sing sinaduna examination ki system asi hena mapangal kankhat halagani government ki maikaidagi paper leak
ꯃꯥꯐꯤꯌꯥ ꯄ꯭ꯂꯦ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯇꯨꯡꯗ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯑꯁꯤ ꯂꯣ ꯑꯃ ꯑꯣꯏꯅ ꯆꯠꯅꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯑꯦꯟꯇꯤ ꯄꯦꯄꯔ ꯂꯤꯛ ꯂꯣ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯕ꯭ꯂꯤꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒꯤ ꯃꯔꯥꯜꯗ ꯆꯦꯟꯅꯕꯁꯤꯡ ꯆꯍꯤ 5ꯗꯒꯤ 10 ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯕ ꯌꯥꯎꯅ ꯂꯨꯄꯥ ꯂꯥꯈ 50 ꯐꯥꯎꯕ ꯐꯥꯏꯟ ꯊꯤꯍꯟꯒꯅꯤ꯫ ꯑꯣꯔꯒꯅꯥꯏꯖ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 8 ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯕ ꯌꯥꯎꯅ ꯂꯨꯄꯥ ꯀꯔꯣꯔ 10 ꯄꯦꯅꯥꯜꯇꯤ ꯑꯣꯏꯅ ꯐꯥꯏꯟ ꯊꯤꯍꯟꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯗꯤꯇꯔ ꯀꯂꯝꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯂꯧꯈꯠꯆꯔꯤ ꯃꯗꯨꯗꯤ ꯍꯨ 8 ꯃꯨꯛ ꯈꯥꯔꯕꯁꯤꯡꯗ ꯁꯧꯒꯠꯈꯤꯒꯗ꯭ꯔꯥ? ꯃꯅꯤꯄꯨꯔꯗ 2028ꯀꯤ ꯑꯍꯧꯕ ꯊꯥꯒꯤ ꯃꯊꯪꯗ 18ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯐꯤ ꯇꯥꯈꯠꯇꯨꯅ ꯃꯤꯈꯜ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕꯒꯤ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯀꯌꯥꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯊꯥ 5-6 ꯋꯥꯠꯂꯤꯉꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯅ ꯁꯤꯡꯒꯜ ꯂꯥꯔꯖꯦꯁ ꯑꯣꯏꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯈꯣꯏꯒ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯆꯥꯎꯊꯣꯛꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯐꯣꯡꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯗꯨꯅ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯃꯪꯂꯥꯜ ꯀꯌꯥꯃꯨꯛ ꯃꯪꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯁꯨ ꯁꯨꯝꯍꯠꯅꯕ ꯋꯥꯐꯝꯁꯤꯡ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯎꯕ ꯍꯧꯔꯛꯄꯒꯤ ꯃꯃꯤ ꯇꯥꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯊꯪꯒꯤ 18ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯂꯩꯉꯥꯛ ꯑꯃꯨꯛ ꯍꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯗꯨꯅ ꯃꯈꯥ ꯇꯥꯅ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯁꯣꯏꯗꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯎꯕꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯈꯪꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯃꯤꯌꯥꯝꯅ ꯐꯪꯅꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯗꯕ ꯌꯥꯎꯔꯝꯂꯔꯣꯏ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯩꯇꯩꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯅꯤꯡꯇꯝꯅ ꯆꯠꯄ ꯌꯥꯗꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯅꯥꯒꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯁꯨ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤ ꯍꯥꯏꯕꯗꯤ 2023ꯀꯤ ꯑꯍꯧꯕ ꯊꯥꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯄꯗ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯥꯒꯥꯒꯤ ꯃꯤꯆꯝ 6 ꯃꯇꯨꯞ ꯀꯛꯂꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛꯅ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗꯅꯣ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯗ ꯈꯪꯅꯔꯕ ꯃꯔꯝꯅ ꯑꯁꯤꯒꯨꯝꯂꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯅꯤꯡꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯣꯃꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯈꯟꯗꯨꯅ 18ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯁꯧꯒꯠꯅꯤꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕ 18ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤꯗ ꯉꯁꯤꯒꯤ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯆꯥ ꯃꯅꯥꯏ ꯅꯦꯛꯂꯒ ꯈꯧꯕꯨꯅꯥꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯈꯔꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇꯅ ꯃꯥꯡ ꯊꯥꯔꯒ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯈꯨꯃꯤꯠ ꯈꯣꯡꯅꯥꯎꯒꯤ ꯃꯤꯑꯣꯏ ꯈꯔꯕꯨꯗꯤ ꯂꯥꯛꯀꯗꯧꯔꯤꯕ 18ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗ ꯁꯧꯒꯠꯆꯕ ꯑꯁꯤꯕꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯁꯤ ꯅꯠꯇꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯣꯃꯤ ꯑꯌꯥꯝꯕꯅꯗꯤ ꯍꯨ 8 ꯃꯨꯛ ꯈꯥꯔꯕ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯃꯔꯝꯗꯝꯒꯤ ꯈꯟꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯁꯧꯒꯠꯄꯒꯤ ꯃꯃꯤ ꯇꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫